अहानबदा मरुइबा पाउ पिजरे टाइरेन पोपी अमदी संगाइथेलदा कुकी मिलिटेंटनी चिंगनबा सिंगा खुलंगाकपा खुंजा सिंगा खुद थोकनबदा कुकी मिलिटेंटनी चिंगनबा अनि लेखिद्रे खुलंगाकपा अहुम सोकले ngara kwakta bom plan tawduna pokhai halaga mitai pangalgi naha ahum sokhan khibagi thoong mmwo na akanma moongda yaningdaba phongdokre amadi Imphal West East amasung Bishnupur district ngasi numidang wairam pung manga fauba curfew pongthokre curfew tension belaitre मैम खुरमजरे ELITETV Manipuri पाउ मियंग ताबिरिबा सिंगबु विजयता खांगेममना तरामना उपजरे हौजिक मपुंगोइबा पाउ मियामदा संतोकना पिजरे टाइरेन पोकपी अमदी संगाइथेलदा कुकी मिलिटेंटनी चिंगनबा सिंगा खुलंगाकपा खुंजा सिंगा खुद थोकनबदा कुकी मिलिटेंटनी चिंगनबा अनि लेखिद्रे खुंजा अहुमना असा ओपन नंख्रे थौदोग असि ngasi ayuk pung 3 rom taba matamda chap manaba pungfamda khud thoknakhibane kuki militant sing aduna ahanbada nongmai kapsilakhibane haire khunja singna makhoi gi lejaba license ki nongmai sizinaduna kapki haire tungda combined force su thomjilakhi haire thaudo sigi matangda hoje sport ta naknaba mafamda ekhoi gi paumi langamba amadi henthoiba leiri ngaihaki mamangda langambana pirakhiba report Maroina Todusi Matang, the Hoji sport, Pami, Langamba, Langamba, Marina, Todosi Punga, the Tokibano, the Gakadai, the no, Mishiminaki, and Yawre, Kunapa, Pangapum, see, Chumbraka, Elegant Hybro, Langamba. Vijayeta was a Garcia, Fayangi, the cyber sport of the day. However, that have you. Fayangi for the cyber sport of the day, do Sigimana Mosida, Kampopi district, Imphal West district, Lona Labor. Pongjang amadi tarin pupigi jaga asida ngasigi nongalam da pung mari de nakalani gi oiba khuthona bachi thokibani aduga jaga asida koigi Assam Rifles su CRPF su aduga state ki force lei aduga jaga asida koigi khuthona basida koigi nakalani gi oiba asok base chapchabi mukti haiba ngamdri adu huji akhoi mayam Kakalaga yeng na bona re aduga mafam asida khogi chapchabi mag ungda bache mayam mapawda akhogi khunjam mai chingthakta nongmaina pambadagi so tuna leina phangjai adu phangiba pawsigi matungena khogi mi ani khakti Assam Rifles mogi kemda pusungren hairi adu pusungiba mioi ani asi khogi lekai gi imai ben yauduna Assam Rifles gi kemda changaga Pusingi bengu si confirm tongna haina maya na chungna Akuna ta bada koi cookie militant ani cookie militant chingna ba mi ani sire aduga ahumna su hebagi paulei cookie militant si de kai kamaina tawno adu habet thambe ba yabra hoji da hoji cookie militant ani sire baji chapcha khangban ndre adu kaida tak thongba Assam Rifles ni asiri personal sinda khangba cookie militant gi ni di Like driver power on the farm. Howzik soy basingsi maming matha khangmang mamabra kari aduga chapchaba hajiksi Assam Rifles ki gemsu ani bhaja laga legi hai sok pupan basi kaya soy habagi pau chana leire mi manga asi da ko ngan su tam ti hospital ai mata pukat kre huliba asi akhogi chingta leiba sida Assam Rifles ni jaga se khangna na sound clear kra to koi apne taza bada koi mi Assam Rifles ki kem de sangi badu khungi mai bel mayam na madu chang lo thok na bo hone habi paule kari phim le adu situation na habi pusan re habi pa di ya sampai tanah cemara lah. Saya juga ni si tasir nak salah kali tahu itu mau hai betul mana ba
Makata na koi sangai tholom da so koi khuthong na bagi pau phangi nang na de paring ni sangai thil da khuthong na bagi pau si kamai tori habiyo hojiki akhoi sangai thil da thoiba matam asijo khoi phaying da thoiba pumari tharamde thadagi tokpani aduga sangai thil gi pau se hojiki da pen tha matam da miyo ani chokpagi pau di phange aduga khuthong na badi hojiki phaying je nakalani gi oiba khuthong na bale praga sangai thil hojiki boba lep lai da thali legi thokni hauji sa thari ba khuthong na ba se koi kuki milton sing na ba singa koi gi khunna ko khunja sing da thong na ri se kuki amna kuki milton ga khunja singa amadi state force yawi okay thagat chari lagamba koi check in review makata na update longje rake thank you so much Housing Oiriba Manipur gi fibam asida Home Minister Amit Sahana lakliba June kunmari da Delhi da all party singki oiba mifam ama kaukre Ministry of Home Affairs na thadorok pacharol amada Manipur da tangdu leitaba lamdam ama ohenna bagidamak political party khudimaki leader sing yauraga mifam ase pangthokadabane adumakpu mifam asida political party hairaga mitai community khaktagi natabada political party singi tongan tongan ba tribal leader singsu yahonning bagi apamba tongan ba section kayadagi phongdoknarakli Imphal East West Samasung Bisnupurda Law and Order ki fibam fagalapadagi ngasi district ahum asida numidang wairam pung manga fauba curfew komthokre curfew komthoklingaida kaithel amadi dukan sing thong hangnake miyamna nongmada changdaba yadraba potlam sing curfew komthoklingaida leisinake lambida hanagumna gari chenake Cheragasida Tyrian Pokpi Amadi Sangai Telda Khut Thoknakiba Aduna Maram Oiraga curfew tensin bra haidana telephone call kaya ELITETV da lakhe adumakpo hauzimaki oinade Imphal West East Amade Bisnupurda curfew tensin bagi wafam leitre Manipur gi miyambu India government na India gi miyam oina khanba ngamdre haiba tawriba thawong asina mayek sengle takle haina Manipur Muslim Welfare Organization MMWO gi advisor Abdullah Fundrai Mayum na phongdokre wafamasi hozik oiriba fibam asida maitai pangal sing victim ohelakliba asigi matangda Minuthong Hafiz Hatta da leiba association asigi office da pangthokiba pangmi singa unaba mada phongdokibane mangna makhata na hai hozik lamdam asigi oiriba fibam asida maitai pangal singna neutral oina leiduna awa ana taraba sing mateng pangba amade santi puraknaba kholau kaya lauduna lagle masida hokiba June 15 gi ahingda nakan anida khut thoknabadagi maitai pangal angang ama aso apan nangan khiba leire masigi mathakta ngarang amuk Moirang Turel da leiba thong amada sakti leiba bom ama pokhaibadagi maitai pangal ahum soktuna laikanna duna leire Tauriba thawong asina thokliba irang asida maitai pangal singbusu yahunduna civil war thoknaba silibra security marang kaina leiba mafam aduda matau karamna sakti leiba bom adu fit tawramlibano mathau tawdaba oiragade security thambagi mathau tadre athuba matamda bom pokhai halamlibagi sing Miyam Mangda Puthokadabani Haike. Amarom Thokliba Irang Asida Union Home Minister Amit Saha Laktuna, Yingsilam Laba Matung Numit Taramangani Fawgi Manungda, Thokliba Irang Asi Loisingani Haina Thazaba Pirame. Adumakpu mahangna piramba thazaba sing ngasi fawba thabakta onthoktana leire piramliba thazaba adu masa kanjana ba piramlibra natraga miyambu apangba siramlibra haiba wafam Abdullah Fundrai Mayumna makata ke Bukhai thulu kado masih kanana thokan bano matau garam tholak bano kada idegi tholak bano haibase athu matamda masih sigu chijala kana masih langla langin puthok pigada puthok kado bani kai kuma masih puthok ta bidala tuminna government election kibeta lagadi maitai pangan sigi oiba adum laba khongjang sing amsung khongthang thanglo hainga leite tasena maitai pangan sing lan pamde hadi pamba adum laba fruit ama khangni akoi lan khamjari bane lan khamjari ba mioi sing ngasi target tawlo pa haibasidi tasena masidi Tumliba mi hodokba atumba kaida chaina thiluba khoibung de chaina thiluba ni thokani habase masi wakhan khan bagi tangai phadaba lei maram adma thum badam da masi langla langi putho kanda idea miyam da khangan gedo bani nata ta da sum tumine lei thokra kanda miyam bu sanai na amada thamna ba kaidong do phone roi da bani ai phone ra pata da MMW o musum mai pangal singna khang da tumine khakai tholoi matam khari mamanda mafam masida ai inak na news check on da mai pangal amana sa jon jaba
adumlaba dukalama ahingda refit action force ki adumlaba personnel singna mai thana bu honaramba moirang khomda gari thugai hi thudok sing ekhoina khanghan masida koina hang thamdari mafumde masida hidal legenda amagi marunda lamdam masida ngasi thokli bakang pirang ase masibu tonga tonga makam si government to halakanda civil war amada kalbat tawna bagi damak honarapra Paugi marak thak nate me break matang lumina se. ꯑꯩꯅ ꯊꯕꯛ ꯇꯧꯏ ꯅꯪꯅ ꯊꯕꯛ ꯇꯧꯗꯦ ꯅꯪ ꯈꯨꯡꯒꯪꯗꯒꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯅꯦ ꯅꯪ ꯃꯇꯤꯛ ꯆꯥꯗꯦ ꯃꯇꯝꯗꯨꯗ ꯀꯔꯤ ꯃꯇ ꯈꯜꯍꯧꯗ꯭ꯔꯣ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯔꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯟꯄꯤꯗ ꯑꯣꯏꯔꯝꯃꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒ ꯅꯪꯒꯅꯦ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅ ꯆꯒꯠ ꯆꯒꯠꯀ ꯉꯥꯡꯕ ꯁꯥꯔꯗꯅ ꯍꯦ ꯂꯥꯟꯅ ꯊꯧꯔꯝ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯔꯝꯕ ꯌꯨꯝꯅꯥꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯃꯩꯇꯩ ꯂꯥꯏꯁ꯭ꯔꯝ ꯁꯨꯔꯦꯁ ꯃꯩꯇꯩ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯃꯟ ꯃꯩꯇꯩꯅ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯂꯒ ꯍꯧꯈꯤꯕ ꯆꯩꯆꯠ 16/3/2019 ꯀꯨꯝꯖꯥ ꯏꯉꯥꯒꯤ 25ꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯈ꯭ꯔꯦ ꯆꯠꯂꯤꯕ ꯆꯩꯆꯠ 19/3/2019 ꯀꯨꯝꯖꯥ ꯏꯉꯥꯒꯤ 30ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯉꯥꯅꯤ ꯂꯩꯍꯨꯟ ꯇꯝꯖꯔꯒ ꯆꯠꯂꯤꯕ ꯆꯩꯆꯠ 23/3/2019 ꯀꯨꯝꯖꯥ ꯏꯉꯦꯟꯒꯤ 3ꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯟꯅ ꯊꯧꯔꯝ ꯅꯨꯃꯤꯠ ꯊꯣꯛꯂꯦ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯅꯗꯤ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯇꯥꯕꯤꯔꯅꯕ ꯑꯃꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯌꯥꯎꯕꯤꯔꯅꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎꯖꯦꯟꯖꯔꯤ ꯑꯌꯨꯛ ꯄꯨꯡ 9 ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯕ ꯑꯌꯨꯛ ꯄꯨꯡ 9 ꯏꯁꯩ ꯍꯧꯕ ꯄꯥꯎꯖꯦꯟꯖꯔꯤꯕꯤꯁꯤꯡ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯇꯅꯧꯕꯤ ꯂꯩꯃ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯏꯕꯦꯝ ꯂꯩꯃ ꯁꯨꯔꯦꯁꯀꯤ ꯂꯣꯏꯅꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯉꯧꯕꯤ ꯂꯩꯃ ꯍꯦꯃꯟꯒꯤ ꯂꯣꯏꯅꯕꯤ ꯑꯣꯛꯁꯨ ꯅꯤꯡꯊꯦꯝ ꯆꯥꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ Welcome you all to UNACO College, Khongman, Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak ngasi maglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam mama khangjana bagi khudom chaba du mapung fana pina bagi damak specialized oiraba team kaya semduna angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thi ba haibasi arriba dinate adubu iburgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi khwaidagi chanaba sinfamadu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwa lambela mada lamjing haurasi
SS Career Solution na piriba khudongchabasing asi khopna khanthahorasi. Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognize tauraba college asida chaliba academic session asigi akagnaba sit masingi admission hauzare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki khudong saba su phangbigani amadi meritorious students singi oiba tongan ba khudong saba mayam amalegani akopa morol gidama 9856575163 college address pangai opposite MPTC da lengbiratuna ngasimak khudong saba si lobiu. Years of trusted diagnostic service, Babina Diagnostics. Braki matung na taram nok chare makata pa pau pizare Manipur da Myanmar refugee listing ani henna khuling duna leramba thengnare haide Manipur gi governor na hokiba February 13 ta semkiba cabinet subcommittee gi ahan ba tangka ki oina Manipur gi Chingi district mangada survey chathabada Myanmar da gi lo na yadaba moongda refugee listing ani ga chamri marifo Manipur gi tongan ba mafam singda khuling duna leramba thengnare haide Manipur lenga ki tribal affairs minister Letpau Haukip na luchingba water Resources Minister Awangbau Niumai, Education Minister T.H. Basanta Kumar Yauba Committee Sige. Tizin Huzin ba report ama Manipur Police ke IGP Intelligence ke Kavipta Manipur ki Commissioner Home da Paikhalakpa Amadgi Datada Thengnarakibane. Miyoi lising aniga chamri marifu asigi manungda miyoi lising amaga chamaga nifu taretna Tengnopalda khul tara humdoida lerambane. Chandel dana miyoi lising amaga chamaga humpudara mangana khul tara linkatuna lerambane. Surachandpur dana miyoi chamaga yankai marina khul taruk linkatlaga lerambane aduga Kamjong dana miyoi marina aina yadaba maongda khuntaduna lerambane. Panbayabadi Manipur da thokliba tangdu leitadabagi fibam asi Myanmar dagi changsilakpa mitop singna thoanbani haina maikai kayadagi phongdorakhiba leikrabane. Thasigi tara nipangi ahing nongyaida leimakhong chingmang da leiba liangmai nagagi yum ama kuki singna mai tharambagi thodok aduda Naga Women's Union na akanba moongda yaningdaba phongdorakle Union asina thadorokpa cherol amada yum adu nagagi yumni hainasu getta chauna iduna thamlibane madu khangna mai thadoklamba haibasi yamna hakchina lawi thodok asi leimakhonggi military base mamangda thokibane Army singna tumina yengduna leithokkiba asi yaningde Naga Furupna neutral oina leiduna santi purakna ba hotnaduna leiribane fibam asida asigumba thaong chatharakpa asi makhatana chatharaklabade tumina yengduna leiroi haide Churachandpur Kangpokpi amadi Ukhrulgi Jawahar Navodaya Vidyalaya da tamliba maitai mahairoi sing lakliba jungi tang kunipan fawbagi manungda mafam chabada transfer tawbinaba parents singe maikaitegi taksilakle wafam asi major khulda laiba Manipur Press Club ta pangthokiba pawmi singa unaba amada parents mayamgi mahut sinduna irengbam ibungona phongdokkibane mangna makhata na hai hojik lamdam asida oiriba fibam asina maram oiduna hairiba district ahum asida laiba Jawahar Navodaya Vidyalaya gi school da tamba
Mahairoi Maitei Sing Kudong Chataba Kaya Mayongnahale. District Ohumasida Punna Mahairoi Chamaga Kuntramari Tamle. Mahairoi Sing Asi Tampaki JNV School da Athuba Matamda Transport of Winaba. Parents Singi Association Oinalariba. Parents Association Maitei Students of JNV Ukrul 1 Senapati 2 Trinomna Marilenaba Singda Ayuba Cherol Oina Pisin Kibalaire. Lagliba Jun Kunipanda summer vacation loiba maramna masi nangnanaba Mahairoi Sing Kudong Chagadaba Mafamda transport abiyo. Tungda Horagliba Mahairoi Singi Kanduna Haizakiba transport awagi wafamadu Athuba Matamda Tabakta Ontokbiyo. Transport Oridaba Oirabadi Atopa Kudong Chagadaba Tabak Torang Paikatbiyo Hainasu Apel Torake. Ahumdagi Horaga Koki amadi Mitei Kanglup anigi marakta thokiba lang maram oiraga maruoina Suchampur Kurkhul Kangpopi sida leiriba khogi JNB Navodaya Vidyalaya sida leiriba chhatra sing student sing je laik tambada khogi khudong chadaba masina maram oiraga akogi tapak sing da leiriba JNB sing da mari lenaba singna akogi transfer to winabagi damakta akoi version punamak sina pullaga akoi ngasi kogi press cup sida aina mol silaga mayang famda haijabani IGAR South Ki meeting Makhada Fort Suba AR Battalion na Manipur College ta hangliba relief camp ta relief material sing mateng pangkre. Fort Suba AR ki Commandant Colonel Sandip Mishra na luching baduna pangthok kiba relief material yenthokpa aduda Sugnu Sero Napet More Sisupur amade Moirang Purel dagi lanje laktuna leiriba miyoi chamaga humputarada angang na sanana ba potlam kaya amade ahal singi oiba potlam kaya amade kusinake makata nasu mateng pangkigani haire. Paugi Marathana Tema break Amamulamina. Admission Open, R&T Institute and Aviation Academy के लाकतो Session 2023-24 के admission Hausare Institute as the Ministry of Corporate Affairs Government of India well recognized Tauraba Amati 5 years service complete Oiraba Manipur da Amatangairaba Air Hostess Training Institute Amani Class 12 pass Tauraba Mahairoi Singna Tungi Afaba career Amati aviation industry da Sangningba Singna Ming Chanbiba Yaragani male and female Puna apply to Yaraba 10 to 15 years flying experience later trainer Singna train Tauriba 100+ students placement Pikraba Institute Asida Tongan ba course Singi Kudong Java Luxury course Singa to the International Air Hostess Training, Airport Operation and Staff Training, Ground Handling Loina soft skill, career counseling, interview skill, spoken English and Hindi, grooming, guest lecturer session, resume making, mock interview, service classes, first aid, interview preparation, Zumba class, swimming class amadi, airport visits, Institute Asiki staff single loinana placement assistance ki damag Imphal amadi atopa state sing the su Kudong Chaba Pizari, Kudong Chaba sing asiki damag 12 standard loiraba students sing na Institute Asida Lakpiduna, Akupa Marol Tanabu amadi online inquiry ki damag contact number Asida, call Tawiduna Tanabu 700597047 natraga 81320922225 Lana Thauram Malem Taibang Panasida Ekoi Kwaigi Irakta Tinjaramba Laishram Bankim Chandra Atopa Maming Abung Mathaina Magi Nungsi Jaraba Imung Manong Sagaina Day Amadi Maruk Mapang Kwai Pumna Mapu Thadok Lamlaga Haukiba Chaychet Tara Hundoi Thataru Kumja Rising Aniga Kunbu Hundoi Kumja Ingagi Kunga Mangani Panba Leba Popanumita Kamen Loki Aigezang Kunda Tokiba Laibaktiba Taudokta Taibang Chengjen Loireduna Tengban Mapugi Lekolda Leirang Linam Una Tinkre Lakliba Chaychet Tara Mapan Thataru Kumja Rising Aniga Kunbu Hundoi Kumja Ingengi Nong Mapan Baning Tauka Banumita Mangani Lehun Tamjaraga Lakliba Chaychet Kungamanga Thataru Kumja Rising Aniga Kunbu Hundoi Kumja Ingengi Taret Nipan Banomaizing Numita Lana Tharom Thokle Numit Asida Leiki Drabagi Tawaina Tengban Mapugi Lekolda Ingna Chikna Leijarunaba
angamba kharadang lamjaduna taibang mapugi ngaklo khada sidaba mapugi mingkhai rol galoinena katjagadori Thoromasida ahan laman ima iben maruk mapang amadi iche ichal CSO sing club sing amadi lamdam segi ima loop sing pumnamakna matam chana lengbiraktuna sidaba mapugi mingkhai rol tambiranaba Elite TV gi khothangda paujemjari Lana Thoramasi imungi phibam namaram oiduna imung manung neta club amadi khulon ironaba laikai sing CSO sing club sing amadi lamdam sigi imalup singalunina pangthok jaragani pauzen jariba imung manung amadi neta thorom mafam kangla sangom sang awang lekai community hall Imphal East phone number 7005259973 amadi 9366576106 Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari 11 class Science, Arts amasung Commerce Degree College ki na General Course ta BA amasung BSc Professional Degree Course ta BBA amasung BCA ni CCTV camera na monitor tawraba classroom amadi campus matik charaba playground well equipped tawraba Science, Arts amasung laboratory taret lising kaya gi larik leraba library ahum quality education bu pamjaba mairoi sing mama mapa amasung guardian singna athubada mingchan bi ho sit akaknabani selection test leiroi ahan lakpada kudong sab pizegani agopa marol office dagi mobile website amadi online kuthang dagi phangbigani Admission open Central Academy Khabam Sumraithong Manipur leiba CBS da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Mantripurki Kumsi Sahigi Class 9 gi akaknaba sit khara amasung Class 11 Science Arts ani asigi mingchan ba hojare School asi yamna mayon chumna fagalakliba National Thaki awardee kaya puthokliba makhal makha kaya gi state and national level competition da gold medalist amadi prize winner puthokliba school ni lebaki awabada saruk yaba oina Class 9 gi de admission fee amasung tuition fee lodana lemna mingchan jagani Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathak phangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani class 11 gi admission fee lupalising manga loinana prospectus lupachani punna lupalising manga chani khaktani akopamorol gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tawba Royal Academy of Science Wangkhayamadi Kongbagi Class 11 Science 2023-24 da tamnaba admission process hauzare ahan by admission tawba satra chamada textbook lemna phanghangani loinana admission fees lupalishing taruk oigani bus amasung van service na chingbaga loinana hostel facilities su leigani akupa marol gidamak Royal Academy of Science ki Wangkhay office da lakpiu Break matung da makha taba pau pizare All Manipur Muslim Organization Coordinating Committee amokok ke mideng makhada Thobal District ki tongan tongan ba maitei pangal na khundaba mafam singda paktak na ngarang numidang khutta maira paiduna human zen sempaga loinana Manipur gi saktam kaibiyaroi haiba kholau lauduna khongjang changsinkre khongjang asibu sogaladuna yari pokte leiba maitei pangal gi club kungi apunba body ama oriba United Maitei Pangal Clubs Organization UMPCO Wangkhem Kendra Sinduna Fauden Wangkhem Muslim Singa Bamolekai ke Kru Sikhong amade Haitroi Pokpi Loinana Organization Achina Koliba Hayelabuk amadi Leitan Poke Local club singna thodang longna duna tonga tongan ba mafam singda mioi lising kayana human chain semduna kholau kaya lauke UMPCO Wangkhem Kendra Sinduna Faudel amade Wangkhem Muslim gi local club singna thodang loraga Thobal Kasom Kulen Road ke Faudel dagi Wangkhem Faubagi lambi gi nagyet khutta maira paiduna kholau kaya lauke Yaripok Singadasu local club singna thodang loduna Thobal Kasom Kulen State Highway Yaripok Singagi Khunja singna khutta maira paiduna lambi gi nagyeta human chain semduna Manipur gi ngamkhai kaibeyaroi aikhoi santi pami center amadi state lengakna athubada warisil ama puraktuna santi hanjil halu haiba thaba placard sing sizina khibaga loinana kholau kaya lauke
Yaripok Bamam Lekai Amade Yaripok Kekrugi Kunjasingna Yaripok Bazarda Tholaptuna Human Sen Sembaga Loinana Kolau Kaya Lauke Sikong Hydropokpi Hayelabok Amade Malom the Su Kunjasingna Kutta Maira Paiduna Manipurgi Saktam Kaibiaroi Ekoi Santi Pami Long Live Manipur Haiba Kolau Kaya Lauke Khongjang aduda saruk yakiba UMPCO Wangkhem Kendragi General Secretary Singamayum Riyajudinna Phongdorakpada Manipur Mai Hautakpa Numit Mangani Suraklaba Faubada Bharat ki Prime Minister Narendra Modi na wafam ama fauba phongdoktana tumina leisinba amadi lamdam asigi delegate singna mahakpu unaba chatpada appointment pidana US amadi Egypt ta sathokibagi thong asi akanba moongda condemn tawe Mang UN the International Yoga Day ga Mariga Loinana Santigi Paujel Piba Angakpa Fawi Maramdi Masagi Lebakta Mai Chaklava Fauba Tumina Lesilaga Malemgi Thakta Santigi Paujel Piba Habase Matek Jade Manipurgi Miyambu Yamna Value Leitana Amade Third Class Citizen Amagumna Bharat Sarkarna Khalabra Heba Wahang Hangdabangamde Athubada Manipur Santi Hanjilhan Biu Loinana Hiram Amatada Manipur ki Saktam Kaibayaroi Haiba Wafam Singamayum Rizavzina Fongdorake Thawbal District ki Kaibung Dasu Amokok ki Mideng Makhada Kaibung Apunba Lubna Sinduna Miyoi Lising Ama Henbana Kekman GP ki Akoibada Kutta Maira Paiduna Manipur ki Saktam Kaibayaroi Ekoi Santi Pami Haiba Kholau Kaya Lauke Thawbal District ki tongan ba Maitei Pangal na Khundaba mafum kaya dasu Manipur gi ngamkhai kaiba yaroi haiba kholau sing lauke Minister of India Mr. Narendra Modi na ngasi Manipur gi chatkiba delegate khudimapur neglect tawduna magna akhoi US amadi Egypt tu tathokiba akhoi atukimatik yamna nungaijade Manipur asi akhoi Bharat ki phiba nungda chalaba matungda state ama oibagi Sapsaba Adhikara du Magna Upi the Bagum, Magna Kogi Manipur, the Lady Praza section, putting Makasina Wari, Vasidi, Warosin Purana Mahuta, Mana Yoga, even America, the Awachaki Vasi, the Takmati, Manipur, Lady Praza, putting Makasi, Magna, Yam the Belu, like the Lowy Hyperding Machine Taxere, putting Makasi, United, Matai Pangan Clubs Organization, Wankin, Esina, Condemn Tawi, Loina. Hariba Waroisin asi Yamna Athuba Matamda Bharat Sarkar amadi Manipur Sarkar na Punsinduna Leriba Praza section Kudimak na Wariba Kudimak asi Yengbiduna Waroisin Pura Ngarangdagi Hoduna Lamdam asigi mapandagi changlakpa kuki sing asina Maitei singda atamnana chatharak liba thawong sing asibu yaningdaba uladuna Sagolbanda lambi thingba hokre Haukiba Mamang Thagi Tang Ohumda Atsumna Sinduna Chatkiba Tribal Solidarity March Against Maitei ST Demand Haiba Mass Rally Adudagi Hoduna Hozik Numit Nifuma Pani Suraba Faubada Sudaleriba Kuki Militant Singna Lamdam Asida Ingna Chikna Lezariba Misam Praza Singda Chatharakliba Asigi Makha Tarakpada Ngasisu Kangpokpi Amadi Imphal West ki Lonabada Leriba Sangaithel Amadi Boljangi Mafam Kayada Bom Yauna Nongmai Kaya Kapsilakpabu Yaning daba Fongdokladuna Landam asigi Mera Paibi Kayana Hongnaruba Tawdana Thoraktuna Lambi da Lakpa Gari Kaya check Tawduna Lambi da Lakpa Para Military Force Singna Lakpada Athingba Piraba Matung Mamai Leiduna Halanke Lambi Thingba Sida Sagolban Tera Lukram Lerakta Leiba Apunba Nupi Lamjing Mera Lupke Secretary Thongnaujam Margaret na Fongdorakpada Ngarangdagi Hoduna Sangaithel Fayeng Amadi Boljangna Kuki Militant Sing Asina Satharakliba Asida Misam Praza Asok Apan Kaya Yaurakpa Ambulance Sing Asina Sathok Sasin Tauba Matamda Apanba Pidanabagi Damakta Lambi Thingba Asi Sathabane Asukluraba Matam Asida Lamdam Asigi Mapi Mapa Oiriba Central Government Amadi State Government Asina Tuminalesinba Asi Pende Lamdam Asida Horiba Irang Asi Maranai Nate, Masida Isagi Yumda Topa Todokni, Kanbiraga, Iramda Masi Kandaba Yade, Mapaldeki Changlak Liba, Para Military Forcing Asina, Irang Asi Laksin Bagi Mahud, Lamdam Asi Mai Thagadaba Oirabade, Makoi Laibagi Kanabalate, Lamdam Asi State Forcing Amade, Mama Oibi Kayada, Kutta Kulai Sinabiro, Iramdamasi Kanbada, Mama Oibi Kayana, Ahum Suba Nupilan, Lanteng Nazarage Haiba Wafunkaya Fungdorake.
Manipur ware hajewo ising da ware nungsit da ware mai da ware paisa da ware loina ware haiba siro haibra ba aikoi Manipur sibu India gi phibong da chan da bra haiba mase akoi aseng mama khang da tara gadi lojing loyang la na tam salai ba mayam se aikoi u da basu tawi gano adu kane masi aroi ba no pilan awam su ba Serious akoi sigane haiba mase tabiu lamdam atopa da leiriba walla leiriba pithribi puna magnane tabiu akoi sibana abaki de imale ba ke damakta koi thawai tagani aduga akoi prime minister home minister defense minister me amsu tobiyo kari damakta security singje akoi ki support roi dedi ka dobai thajal laigino ba thajal kano aba state force ka koi khutukulai pibiyo ima me amsu thengna ge haigera hairoida ka ke akoi so akoi training pibiyo akoi so sange haiba state force me am lae Rapid force lai mayam lai kari gumi ma tau de CRP me am do sa tha ga dum yeng le BSF yeng le kai do bala ino ba akoi hana ba suna ba yeng bala ira ba aduna akoi gi state se akoi na wahan se India gi manung tan da bla tan de hai ta ra ga di prime minister na India gi manung san de seng na hai biyo noi lok chok biyo declare to biyo ngasi mak declare to biyo noi Manipur se akoi gi India gi manung san de hai ta ra ga di sta India gi state se woi bra woi da bra hai ba do seng na hai biyo masi hai ra ga ne akoi tangdang na akoi si imale ba ki da mag theng na ge ELITETV News Channel asigi oina miyamna email gi khuthangda ipau thabirakpa matamda email address info@elitetv.in da thabirakna ba khanganjare masida snatana ELITETV de ipau phongna bagi oina phone number 9402890982 de ipau phaubirakna ba khanganjare miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow to bina ba khanganjare Loslakpada maruiba pau amona pizari Tiden Popi amadi sangai thelda kuki militant ni chingnaba singa khulngakpa khunja singa khuthoknabada kuki militant ni chingnaba ani lekhidre khulngakpa ahum soklei Ngara kwapta bom plan tawduna pokhai halaga mitei pangal gi naha ahum so onkibagi thaong MMW ona akan mamuongda yaning daba phongdokrai Amadi Imphal West East amasung Bisnupur district ngasi nimidang wairam pung mga fawba curfew komthokre curfew ten simbalaitre Hozikionade ELITETV na pizaba pungani ke pau lojare meng tabiri basingbo amukana khurumjari